Yelhomi numit ka mari lainana Houre na Manipur da humanitarian ga mari lainaba wafam kaya thamlagli. Malem gi Yelhomi numit ka mari lainana Kuki Organization for Human Rights Houre na Manipur da hauji oriba humanitarian ga mari lainaba wafam kaya puthokthuna malem gi laibak singi pukning chingsilakli. Houre na thadorokpa cherol amada kumja 2023 gi mi ahumdagi thorakiba ethnic balance asina maram oiduna Lanjinariba miyoi sing kham thengna awaba mayoknari Manipur conflict asina miyoi chaniga kuntra henbagi punsi lomkre imung lising tarit rom amang ata thokre miyoi lising humfu henbana temporary camp singda Kuki inana awaba kaya mayokna duna leiri relief camp singda leiriba miyoi singda health care da awatpa kaya leibana makhal kaya gi leina sing nabagi mathakta pukning wakhal gi anaba kaya pokle hairi International Day of the World Indigenous Peoples numit ka mari lainana Houre na Manipur da leiriba Kuki jo miyamna mayok nariba awaba kaya khangliba asi national amadi international intervention tawbina ba pukning chingsinbaga loinana 2023 gi me ahumdagi thorakliba conflict asina hakthengna soklaba miyoi singi awaba sing asi khangbiu hairi cherol asina makha taraduna conflict asina mayumakai leitaduna Kuki jo miyoi kaya ama Kuki na khundaba chingi district sing da hangba relief camp sing da ngasi su changja fam lauduna leiri adubu relief camp sing asida thaknaba afaba ising fangdaba kaya yauri amadi health care da awatpa kaya leibana laina kaya narakpa angang unabada khudong chadaba kaya mayoknaba amadi machi oiba chinjak sing chaba fangdabagi report kaya Houre na fangle hairi road connectivity amadi chathok chasinda displaced person singna thengnariba khudong chadaba singi matangda puthokladuna Houre na hai irang asina maram oiduna road connectivity awaba kaya leibana lanjenariba sing ana ayek yarakpada hospital da chatpada asuki matik waba mayoknari maram asina irang asina soklaba chingi district anigi marakta afaba lambi ama sembi duna chathok chasinda khudong chanaba thabak lokhatpagi tangai fadaba leire haina su phongdorakli Indo Myanmar ngamkhai da sambal khajin khiba amadi free movement regime FMR lauthok khiba asina traditional trade movement amadi leiba anigi ngamkhai paring da khundariba community gi culture ga mari leinaba thabak singna chaun akaiba piri haiba wafam thamladuna Lengang na Kuki na taba mafam sing da hangliba relief camp sing na thaknaba faba ising phangan biu laik lai su thambada khudong chanaba thabak sing lokat piu UN Declaration on Rights of Indigenous People gi makhada irang asina so allaba indigenous community singi policy review tabiu border fencing gi thabak paikhat tringai mari leinaba community gi ayaba pibiu sokhalaba miyoi singi security amadi welfare gi yenglaga administrative arrangement ama tawbinaba su taksilakli Barish Sharma na social media da thagatringai da miyam ga hana khanaramlabadi fagadabani club maira paibi Sri Sri Govindaji Temple gi hojang mamang da sanga thongba yonjille haina Govindaji Temple board ki section officer M Barish Sharma na social media da thagalakhiba wafam adu thagatringai da laikai miyam ga hana khanabagi khudong chaba piramlabadi hena faramgadabani haina sana konung laikai gi club amadi maira paibi lufna thamlakli Barish ki wafam asigi matang da sengdokladuna Palace Compound Youth Club ki sanglen da paumi singa unaba amada club asigi president Toijam Rajendra na hai Miyam na lana ukiba yaba wafam asi social media da thagatringai mangoina na thaudo asi matau karam na thokpano haibagi matang da laikai miyam ga khanabagi khudong chaba piramlabadi hena faramgadabani haina pendaba phongdoki mangna hai social media da post asi hek thengnabaga laikai miyam na wafam asi achumbara haina laifam len asigi akoibada thiruba matamda Thengna khide thaudo adu laifam len asigi lambi da fauduna chatpa sanga athongba yonba gari thengnabadagi oiramba yai haina lawi irang phatringai cherakta laibak miyamna lana khankhiba yaba amadi laifam len asigi mingchat thigadaba thabak tawbiganu loinana sanga athongba yonba gari singsu laifam len asigi akoibada khambiganu haiki Paumi singa unabadu da saruk yarduna sana konung maira paibi luf ki secretary Y IBM manahai puwariga sagona duna laklaba laifam len kaya lairiba sana konung asigi akoibada laikai asigi miyamna sanga yonbagumna uhanna bahonna biganu midei amadi gaura lining chatpa singi maru oiba laifam len kaya lairiba mafam asida lisang sida sanga yonba thingduna lakli makhata na su tawbiganu haina appeal tawki NRFM na August 5 gi ayuk pung 5 dagi nungthil pung 3 fawba general strike lauthokre lakliba August 5 India gi 65 suba independent state Thoram Manipur da athingba thamduna National Revolutionary Front Manipur NRFN na numit asigi ayuk pung 5 dagi nungthil pung 3 fawba Manipur da general strike lauthokre adubu mai ising ana ayek amasung media gi thabakti general strike asina konsiloi hairi NRF ki Information and Publicity Secretary Sana Zawba Maitena Thadorokpa Cherol amada Manipur da India da tinkiba si India na nampuda tilhankibani haiba achumba oibana ngasi su Manipur miyamna khwaidagi awaba mayoknaduna India gi victim oina hingliba mahing asina achauba khudam oiri halengdana India na maningtamna Manipur khunai miyamgi mathakta loilam laingak chahi 63 chupna chathaduna khunai asibu nakal khudingda chapsinduna malemgi leimaidagi marufangna muthatnaba honari hairi
Maning makha tamna leirakiba Manipur asi ing tapna maning tamna leigadabani haiba wahai asi India gi khwaidagi asabu wahai oiduna Manipur khunaibo angamba thakta otpana India gi achoba mathau oiri lamdam asida lisang sina amuba lo chalaiduna mihan mipun ot neiba kaya chathaduna ngasi fawba lakli amadi makhal makha gi lalong kaya puthoktuna lepa leitana Manipur khunaida maning mamang thatuna landari Kumja 2023 dagi Manipur da ne tadaba khusem gi irang thoanuna India gi tauba ngamba haisingba utuna mayai ka chinja ka iroinana khunai segi mayol Chingthatuna thudektuna thamli hairi cherol asina makha taraduna India ge aron balalong asina lamdam asiga apikpa choba kanglu pumna maki manungda su thajana banungsina bahaibasi maida langsin magum thamli pumna masigi horak famadudi India lenga ki loilam thausilni haibasi lamdam asigi miyamna India ge Independence Day August 9 asida asengba pakhum adu uthokpagi tanja lauduna Manipur thokliba wathok asi kanglu ki wathok nate loilam lenga ki thawin sinni haibasi malengi miyamna taklasi hairi Aikhui kanglup macha macha kayana furup semgatuna khunai lengakli khunai semgalakpada khunai gi machak sing loina duna laki masi nongmada oirakpana che mirol kayana awana kaya mayok naraklaba matung oirakhibani masibu Indiana muthatnaba tharanglakpa asi karigidamak aikhui mayok naroi dauribano ngasidi Manipur khunai gi furup manungda piklaba kanglup manungda su India gi higaiwa gi langda thuduna afafata khantaba ngambagi wangmalanthok naduna Achakpa mai oirakli haibada haiman bathokloi lamdam asigi chingburoi tamburoi anina lamdam asigi chingpa turelda chakta minaduna ngak senduna sahili sangkaya laiminarakli bani ngarangi India na ngak sen birakpana te adubu ngasidi India gi thoksil makhada aikhoigi khunai asi leikha tare khangna leikha tarabani masida chingmi tammi khaidana yaurabani haiba kaubiganu asiguma phibam asida Jangan saktuna machu ahomgi firal Manipur leimaida paihanfam thokte amaromda India gi thaujal fangnaba kwakna wahong matu thetpagum Manipur gi mafam kharada numit asigi thorom pangthoknaba sem sariba sita singna famlambadagi hippa channaba thorangni haina su cherol asina fongdorakli isada yawba afaba gunsing hengar handuna nungaiba punsi ama oihansi Dr. DR.LENIN Raksa Bandhan asina symbolic oiraga aikhoigi nunggi oiba yegnabasing asibu tamna tamna longthokraga isada yaujariba afaba gunsing asibu hengat hallaga nungaiba punsi ama fangnabagi lambi ohelasi haina India Medical Association Ima Manipur State Branch ki President Dr. R.K.LENIN na fongdokre wafam asing asi faidinga da leiba Brahma Kumaris ki holda Prajapita Brahma Iswariye Baidaloi Imphal na sinu nga si faidinga da leiba Brahma Kumaris ki holda pangthokiba thorom da fongdokhibani Dr. Lenin na makha tarduna hai isagi pukning na yaraba amadi wakhal na buleplabadi numit khudingi pukning wakhal leitana leiba ngamgani haiki thorom asiga mari leinana Ras Yoga teacher BK Nirmal Chasina na hai Raksa Bandhan gi nunggi oiba wahan thokning thina khanglabadi lamdam asida nupi oibi singi thokliba crime kaya thoklamdaba yai Manipur tongan ba makhal kaya gi harau kumai kaya pangthokli masigi manungda Raksa Bandhan asishu kumai makhal amani masi maruoina machal machi oiba singna mabung mopa oiba singda rakhi ki duna machin mopa oibagi mari hena chesil hanba adugumba kumai amani kumai asibu thorom oina pangthoktuna kumai asigi asengba wahan thok miyamna khanganaba hotnabani Raksa Bandhan gi nunggi oiba wahan thok miyamna khangdabana kumai asi mangsilakpagi mami tari aikoi miyamna kumai asigi wahan thok ningthina khangduna ngakna chatlabadi lamdam asida nupi oibigi thoaningdaba thodok wathok kaya thokliba si thoklamdaba yai ngasi haiba numit sidagi aranba wakhalon kaya thadoktuna afaba wakhalda yumpham oiduna aikoi khudingma afaba wakhalda yumpham oiduna nungai yaifaba miyoi oinaba hotnaminasi haiki thorom aduda India Medical Association Ima Manipur State Branch ki President Dr. R.K.LENIN IPS Victoria Yengkom C Academy of Health Science Department ki HOD Dr. Ahantem Susitra Sijo Hospital and Research Institute ki Director Medical Services Sorokhaibam Jogindro Amadi Brahma Kumaris ki in charge Ras Yogni Brahma Kumari Nilima na thoromgi mithunglen oina saruk yaki hauragliba angangsingda lairik khaknatana hauna lonchatsu tambiba changi RK Sanayaima anauba political iho ama sagatpa matam oire matam gi ahongba kaya lakpagi matungina haujiki mirolda afaba environment leitre hauragliba angangsingda lairik khaknatana hauna lonchatsu tambiba changi masi natrabadi khunai asi manglomda changsinbada thintha hangani haina UNLF ki hanagi chairman Ningthemsa Sanayaima na fongdokre wafam asing asi Imphal West ki manung chanba langjingda leiba hof home gi Taraga mga suba mapo kumon thorom da saruk yara duna fongdokhibani thorom maduda Rivalal KH Nilbir consultant gynecologist amasung maipakpi hospital ki director Dr. Siddhartha Khoirom Manipur High Court ki senior advocate Khairakpom Tarun Kumar Patriot Day Observation Committee ki Vice President W Amuchau Laren Jewelers ki Mapu Siza Guru Mayum Biju
गन हाउस की प्रोप्राइटर चांद सिंह, सोशल एक्टिविस्ट BK सिंह, DCPU बिष्णुपुर M सरदा, मार्शल आर्ट इंस्ट्रक्टर TH सांची, कार एंड बाइक रेंटल सर्विस की प्रोप्राइटर सोंगथाम जॉनसन, एक्ट्रेस मंदा लेमनचिंग मियोइसिंग सरुक याकी। निंगथेमचा सनायाई मना मखा तारदुना ममा मपा लेजद्रबा मराइबक थीरबा नुपी मचासिंगबु मफम चाना थम्बीदुना मखोइबु अफबा मी अममम ओइनबा होनरिबा होम असिगी मियोइसिंगबु थागतपा फोंगदोकपगा लोइनना अहल लमन लेजद्रबा अंगांगसिंगबु पुकनिंग हंथहंदना ममा मपागी महुत सिंदुना नुंगसिना तौबीबा मथौ ताई। होम असिदगी हौरकपा नुपी मचा अमदि नुपा मचासिंगनसु मखोइगी पुंसिना खुनाई असिगी अचंगबा मी अममम ओइनबा होनबदा मथौ ताई। मखोइना चावरगा खुनाई असिगी अमदि लाइबाक असिगी अचौबा थौदांग अममम लौबा ngamnaba होनरकनी हाइबगी थाजबा लई। ममा मपा लेइतबगी अवाटपा अमा लेजरगसु होम असिदा केयर लौदुना चेक्सिना थम्बीबा असिमक थागली हाइखी। ममांगैगी जेनेरेशन का हौजिक यामना खेनबा लेरे मपानगी नुंगसित फुजिलक्तुना ngasi खुनाई असिदा अवनबा कया लाक्लिबसि खुनाई असिगी फजबा हौना लोनचतकी थरकपा असिगी अचौबा मरम अमा ओइरी। यूनिसियाना मंगहनबा कया अमसु यावरी चिंजाकता सोइबा खक्ता नतना ममा मपा ओइबसिंगना हौना लोनचत ताकपी तंबीबगी थौदांग लौरक्तबा सिनसु मचासिंगबो चुम्बा लंबीदा पुबा ngamdabani। लाइरिकती अदुमक तमलगसु लाइसुदी तंबीदबा असि असोइबा मनी खुनाई असिगी हौना लोनचत अमदि लाइसु तंबीदबा तारबदी करिगुम्बा अमता कानबा फंगलोइ हाइखी। अमरोमदा हौजिक मिरोलना सोनथरकलिबा असि मतम अमदा लमदम असिदा निसागी इपाक्ता लुपलुबना मरम ओइरगा हौजिकी मिरोलना सोनथरकपनी मसिबु मेनखतके हाइरबदी अखोइना निसाबु थादोकपा चंगी। अचुम्बा अफबा वाखल खनबा मथौ ताई सेंजा थुमजाना हाइबा खुनाई असी मुथनबा होनबदा अनौबा पॉलिटिकल इहो अमा सागतपा मतम ओइरे। अफबा खुनाई अमा सेमगे हाइरबदी नहारोल सिंगी थौदांग यामना चावी लोइनना पॉलिटिकल गी इहो अमा सागतपदा अनौबा मिरोल अमा चंगी। अनौबा मिरोलना कथोकपगा लोइनना लेबाकी थबक तौरकलबा मतमदा खुनाई असे हगोटपा ngamgani। बोता अफबा मिहुत खनबना मपांगल कनबा लमदम अमा ओइरकपा याबगी थाजबा लई हाइबा वाफमसु थमखी। नाकल अमरोमदा होम गी मपु ओइरिबा खैराकपम नीलबीरना फोंदोखिबदा होम असिदा अंगांग कुनगमाथोइ लई मखोइगी हराउबा उरगा मियामसु हराउरिबनी। हाइरदुना कना लेजरबा अंगांगसिंग असि उरुबदा थमोइदा नुंगाइतबा फावरकपदगी महांगना असिगुम्बा अवाबसि खरदंग ओइरबसु कोहन्नबगी पांदमदा होम असि लिंखतखिबनी। मसिदा नुंगसिबिबा मियोइसिंगना मतेंग खरा तौरकपा नतना लैंगाकी माइकैदगी मतेंग अमता पांगलकपा लेट्रि।